ꯇꯤꯁꯇꯥ ꯑꯃꯁꯨꯡ ꯔꯪꯒꯤꯠ ꯁꯤꯛꯀꯤꯝꯒꯤ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯅꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯅꯤꯁꯤ ꯑꯋꯥꯡꯕ ꯎꯟꯒꯤ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯇꯨꯅ ꯍꯤꯃꯥꯂꯣꯏꯒꯤ ꯑꯉꯝꯕꯗ ꯆꯦꯟꯊꯈꯤ, ꯑꯗꯨꯒ ꯈꯨꯟ ꯀꯌꯥ, ꯆꯥꯎꯔꯕ ꯎꯃꯪ ꯀꯌꯥ, ꯑꯉꯝꯕ ꯆꯤꯡ ꯀꯌꯥ ꯃꯔꯨꯝ ꯐꯥꯎꯔꯒ ꯆꯦꯜꯂꯤ꯫ ꯆꯤꯡ ꯑꯅꯤꯁꯤ ꯊꯦꯛꯅ ꯈꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯁꯤꯟꯅꯈꯤ, ꯑꯃꯠꯇ ꯑꯣꯏꯈꯤ꯫ ꯇꯤꯁꯇꯥꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯆꯦꯜꯂꯤ, ꯑꯗꯨꯒ ꯔꯪꯒꯤꯠꯇꯤ ꯊꯦꯛꯅ ꯈꯣꯏꯅ ꯃꯐꯝ ꯀꯌꯥ ꯃꯔꯨꯝ ꯐꯥꯎꯔꯒ ꯆꯠꯂꯤ꯫ ꯇꯨꯔꯦꯜ ꯑꯅꯤꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯂꯥꯏ ꯑꯅꯤꯁꯤ ꯍꯤꯃꯥꯂꯣꯏ ꯆꯤꯡꯒꯤ ꯃꯇꯝꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯔꯪꯒꯤꯠꯅ ꯂꯥꯏꯔꯦꯝꯕꯅꯤ, ꯑꯗꯨꯒ ꯇꯤꯁꯇꯥꯅ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯇꯝꯄꯥꯛꯇ ꯆꯦꯟꯊꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯅꯁꯤ, ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯟꯅ ꯂꯝꯊꯨꯡꯐꯝ ꯌꯧꯕ ꯍꯥꯟꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯝꯖꯦꯜ ꯂꯝꯊꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯗꯨ ꯌꯧꯅꯅꯕ ꯆꯠꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯇꯦꯡꯅ ꯆꯠꯄꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯤꯁꯇꯥꯅ ꯍꯩꯁꯤꯡꯂꯕ ꯂꯤꯟ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡꯐꯝꯗꯨ ꯌꯧꯅꯅꯕ ꯆꯠꯄꯗ ꯂꯝꯕꯤ ꯂꯝꯖꯤꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯤꯟ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯑꯁꯣꯝꯗ ꯔꯪꯒꯤꯠꯁꯨ ꯎꯆꯦꯛ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤ ꯂꯝꯖꯤꯡꯕꯤꯅꯕ ꯂꯩꯔꯕꯗ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯝꯖꯦꯜꯗꯨ ꯂꯝꯊꯥꯔꯝꯃꯤ꯫ ꯇꯤꯁꯇꯥꯗꯤ ꯂꯤꯟ ꯅꯤꯡꯊꯧꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯊꯦꯛ ꯈꯣꯏꯕ ꯇꯧꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯇꯝꯄꯥꯛ ꯇꯝꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯪꯒꯤꯠꯇꯤ ꯎꯆꯦꯛ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯎꯆꯦꯛ ꯑꯗꯨꯅ ꯑꯋꯥꯡꯕ ꯃꯐꯝꯗꯒꯤ ꯇꯤꯟ ꯀꯥꯡ ꯌꯥꯝꯅ ꯂꯩꯕ ꯃꯐꯝ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯇꯝꯅ ꯎꯆꯦꯛꯇꯨ ꯄꯥꯏꯊꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯤꯟ ꯀꯥꯡꯁꯤꯡꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯪꯒꯤꯠ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯇꯤꯟ ꯀꯥꯡ ꯊꯤꯕ, ꯇꯤꯟ ꯀꯥꯡ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ, ꯇꯝꯄꯥꯛ ꯌꯧꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯆꯥꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯄꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯈꯔ ꯆꯠꯂꯒꯗꯤ ꯍꯟꯗꯛꯁꯨ ꯎꯆꯦꯛ ꯑꯗꯨꯅ ꯑꯔꯥꯞꯄꯗ ꯃꯔꯨ ꯃꯔꯥꯡ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯈꯛ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯃꯔꯨ ꯃꯔꯥꯡ ꯍꯧꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯆꯦꯛꯇꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯏꯆꯦꯜ ꯅꯥꯏꯅ ꯆꯦꯜꯂꯛꯂꯤꯕ ꯔꯪꯒꯤꯠꯇꯤ ꯎꯆꯦꯛꯇꯨꯒꯤ ꯃꯇꯨꯡꯗꯨ ꯑꯗꯨꯝ ꯏꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯁꯤꯗ ꯔꯪꯒꯤꯠ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯃꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯂꯝꯖꯦꯜꯗꯨ ꯃꯥꯏꯊꯤꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯎꯆꯦꯛ ꯑꯗꯨꯅ ꯇꯤꯟ ꯀꯥꯡ ꯑꯃꯗꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯊꯦꯛꯅ ꯈꯣꯏꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯔꯪꯒꯤꯠꯅ ꯂꯥꯞꯇꯛꯅ ꯇꯤꯁꯇꯥꯕꯨ ꯎꯔꯦ꯫ ꯇꯤꯁꯇꯥꯗꯤ ꯂꯝꯊꯨꯡꯐꯝ ꯌꯧꯔꯗꯨꯅ ꯔꯪꯒꯤꯠꯄꯨ ꯉꯥꯏꯔꯒ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯔꯪꯒꯤꯠꯅ ꯈꯜꯂꯤ, ꯑꯩꯕꯨ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯕ ꯇꯥꯔꯕ? ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯏꯀꯥꯏꯔꯦ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡꯒꯤ ꯏꯆꯦꯜꯗꯨ ꯍꯦꯟꯒꯠꯂꯛꯈꯤ, ꯄꯥꯊꯣꯛꯇꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯏꯆꯦꯜ ꯑꯗꯨꯅ ꯄꯥꯊꯣꯛꯂꯒ ꯆꯦꯜꯂꯛꯄ ꯀꯥꯟꯗꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯖꯤꯕ ꯄꯥꯟꯕ, ꯍꯧꯔꯝꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯔꯕꯅꯥꯁ ꯁꯥꯔꯦ꯫ ꯐꯤꯕꯝꯁꯤ ꯎꯕꯗ ꯇꯤꯁꯇꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯪꯒꯤꯠꯇ ꯍꯥꯏꯖꯔꯛꯈꯤ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯋꯥꯏ ꯄꯥꯟꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯁꯥꯎꯕ ꯐꯥꯊꯕꯤꯌꯨ, ꯃꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕ ꯅꯠꯇꯦ, ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯎꯆꯦꯛ ꯑꯗꯨꯅ ꯁꯣꯏꯍꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯤꯁꯇꯥꯅ ꯍꯥꯏꯖꯔꯤꯕꯁꯤ ꯔꯪꯒꯤꯠꯅ ꯇꯥꯕꯤꯔꯦ꯫ ꯈꯨꯗꯛꯇ ꯑꯁꯥꯎꯕ ꯐꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯅꯤꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯊꯃꯤꯟꯅꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯗꯥꯔꯖꯤꯂꯤꯡ ꯀꯥꯂꯤꯝꯄꯣꯡ ꯂꯝꯕꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯥꯞꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯦꯟꯕ ꯎꯒꯅꯤ꯫ ꯇꯨꯔꯦꯜ ꯑꯅꯤꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯈꯤꯕ ꯃꯐꯝꯁꯤ ꯂꯦꯞꯆꯥ ꯀꯥꯡꯕꯨꯁꯤꯡꯒꯤꯗꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯃꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯆꯥꯁꯤꯡꯒꯤꯅ ꯃꯥꯒ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯁꯤꯅ ꯄꯨꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯆꯥꯛꯀ ꯂꯣꯏꯅꯅ ꯑꯆꯧꯕ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯏ꯫ ꯑꯅꯛꯄ ꯑꯃꯗꯤ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯂꯦꯞꯆꯥꯁꯤꯡꯅ ꯇꯨꯔꯦꯜ ꯑꯅꯤꯁꯤꯅ ꯇꯤꯟꯅꯈꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯔꯨꯞꯇꯨꯅ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯏ꯫
Makha tarakpada isai sakba jagoi sabana singba kayamarum tauwi. Ahing athengba phauba thoramsi pangthokne. Makhoina sakliba isai di tista amasung ranggit ki nungsi isai ni. Krishna Nagar hariba khungang asida Anita kaubi lukhrabi ama lairami. Mahaki sonu kauba masanupa ama lay. Mama masa makoy anisi makoy gi yumda loijaba sangi sangom yolaga hinglammi. Nongmadi Anita na masanupa bu kauksilaga hairami. Ibungo, ngasidi sangom sumbada numise ayaw kre. Sorok wangmada layriba nangi mama Rakesh hoygida sangom se amukta thiluso. Adugane, ngasidi sangom sumbasu thengdokre haidana hairamo. Asumna Anita na hairami, angang oiriba sonu mamada ningai tauba haurakhi. Ima, sangom si thiluso hairabadi asapot sana na ba sel kharapiyo. Ihe, aibu ngarang khakta natro, nangonda sel pikibadubo. Nung tigi numit khudingi sel piyo hairabadi aibu kadaidagi laurugadoribano. Pare pare, sangom se thindok luro. Aduga nang nahalakpada imana nangi asapoto layramlage. Aduga ne lambida amuk namanaba singa sanaragadi laythokanuko yumda satsat lakadabani. Asumna Anita na masabu themlammi sangom gi pata tu piraga thadoklammi. Sonu sangom pata tu pairaga sorok wangma lathoraklammi. Aduga Rakesh ki mayum tamna laklammi. Rakesh mangonda phamlaga sangom thilakpa ngairaga layrammi. Sonu na asum lakpa matamda Rakesh ki konthong mayaduda arangba posak amakhak taraga layba urammi. Posak tu karino haiduna manakta sangsilaga yengi. Taramliba arangba posak tu di sanagi kudop amakhak oiramledo. Kudop tu mana khunjilammi. Makut namana pashilaga thamlammi. Aduga Rakesh ki mayumda sangsilaklammi. Sonu di angang oivanina. Kudop tu sanagi kudop ni haiba phauba khangjaba natte. Aduga sana haibasi mamal yamna layba dhatu amani haibasu khangba natte. Kudop tu langtik langna phajabaduda mayumda halaklaga mamada utluge khanduna khunjarakpani. Sonu na konthong mayaduda luktharaga karigumba amakhak khunkhibadu Rakesh na uhaurammi. Sonu na magi manak hek yorakpa matamda ngasidi sangom purakpa yamna thengliba karigino hanglaklammi. Sonu na magi mamadu ngasidi yahau khara thengdokre aduna sangom sumba thengkhribani hairammi. Adudagidi Rakesh na amuk Sonu da mana makut namana pairaga thamlibadu karino haina hanglakhi. Sonu na asengbadu losilammi maha karisu paide hairammi. Madudagidi Rakesh na amuk nahakna konthong mayaduda paktharaga karigumba amakhak khunkhibadu ai uhawi. Asengbadu hayo nangbu karisu tawbiroi hairammi. Sonu asengbadu losillaga thamba ngamdre. Magi makutna pashillaga thamliba sanagi kudoptu utlammi. Kudoptu magi thongaldagi khulakpani hairammi. Sanagi kudoptu ubaduda Rakesh mamit mana lauthuklaga yenglammi. Kudoptu lauraga asengba sanara haiduna munna yengi. Kudoptu asengba sanana sabani haibasi khanglakpadagi mana kudoptu launanaba hotnarammi. Kudoptu nangondadi karisu kanaroi madugi mahut nangna sapot sananaba sel khara pirage aduga kudoptu piramo haina hairakhi. Asumna Rakesh na sel khara puthuraklaga pirakpaduda Sonu di harauna kudoptu pitoklammi. Masidagidi mahak Rakesh na pirakpa sel singdu pairaga dukan amada sangsilaklammi. Aduga mana pamjaba achapot sing layraga charammi. Mana achapot cha charaga changlakpadu mamana uba matamda mana sariba achapot singdu kanana piraklibano haina hangi. Mamana amuk nangdi kadaidagi selna achapot layribano hanglaklammi. Adumna mamana hanglabaduda mamabu kibadagi wari pumnamak lithoraklammi. Mahakna sangom thinba chatpa matamda kudop amakhak khulli. Kudop tu Rakesh na lahore aduga mangonda sel khara piraga thadorakpani. Sel sing aduna achapot tu layrakpani haina khummi. Rakesh hairiba likhraba nupa aduna kudop adugidamag angangda sel khara piraga thadorakliba sinadi kudop tu sanagi kudop soidanamak oiramgani haina Anita na khalli. Madudagidi mana angangduda amuk kudop tu khulaga
ꯀꯔꯤꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯄꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯔꯥꯀꯦꯁꯇ ꯄꯤꯊꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯅꯨꯅꯗꯤ ꯈꯨꯗꯣꯞꯇꯨ ꯃꯃꯥꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯖꯕꯅꯤ, ꯑꯗꯨꯕꯨ ꯔꯥꯀꯦꯁꯅ ꯎꯠꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯅ ꯂꯧꯍꯧꯕꯅꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯅꯤꯇꯥꯅ ꯈꯨꯗꯣꯞꯇꯨ ꯃꯥꯅ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯁꯣꯅꯨ ꯄꯨꯔꯒ ꯔꯥꯀꯦꯁꯀꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯀꯦꯁꯇꯤ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯥꯀꯦꯁꯄꯨ ꯍꯦꯛ ꯎꯕꯒꯗꯤ ꯑꯅꯤꯇꯥꯅ ꯂꯥꯛꯊꯕ ꯍꯧꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ ꯔꯥꯀꯦꯁ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯁꯦꯜ ꯌꯥꯝꯅ ꯆꯪꯅ ꯏꯆꯥꯒꯤ ꯈꯨꯗꯣꯞ ꯑꯃꯈꯛ ꯁꯥꯖꯕꯅꯤ꯫ ꯈꯨꯗꯣꯞꯇꯨ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯂꯧꯍꯧꯔꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯈꯨꯗꯣꯞꯇꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯋꯥ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯅꯤ." ꯑꯅꯤꯇꯥꯁꯨ ꯔꯥꯀꯦꯁꯁꯨ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇꯕ ꯃꯤ ꯉꯥꯛꯅꯤ꯫ ꯑꯅꯤꯇꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯑꯦ, ꯀꯔꯤꯅꯣ ꯏꯆꯦ ꯏꯕꯦꯝꯃꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯍꯥꯏꯕꯤꯔꯤꯕ ꯋꯥꯁꯤꯡꯁꯤꯕꯣ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯗꯒꯤ ꯁꯅꯥ ꯂꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯅ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯁꯦꯜ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯈꯤꯕꯇꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯀꯔꯤ, ꯑꯗꯨꯛ ꯂꯤꯛꯈ꯭ꯔꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯑꯆꯥꯄꯣꯠ ꯆꯥꯅꯅꯕ ꯁꯦꯜ ꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯦꯝꯅ ꯁꯦꯜ ꯄꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯅꯔꯒ ꯈꯠꯅꯕꯁꯤ ꯇꯥꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯅꯥ ꯈꯨꯗꯣꯞꯀꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯒꯨꯟ ꯈꯪꯕ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯔꯛꯇꯨꯅ ꯑꯅꯤꯇꯥꯗ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯁꯅꯥꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯣꯅꯨꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯑꯁꯤꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯉꯩ ꯁꯛꯈꯪꯗꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯜꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯥꯗꯤ ꯈꯨꯟꯗꯨꯒꯤ ꯃꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯄꯅꯤ, ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯈꯛ ꯇꯥꯍꯧꯔꯦ, ꯈꯨꯗꯣꯞꯇꯨ ꯈꯨꯟꯕ ꯃꯤ ꯌꯥꯎꯔꯕꯗꯤ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯗꯒꯤ ꯑꯅꯤꯇꯥꯒ ꯔꯥꯀꯦꯁꯀꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯌꯦꯠꯅꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯅꯤꯇꯥꯒ ꯔꯥꯀꯦꯁꯀ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯠꯅꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯅꯤꯇꯥꯒ ꯔꯥꯀꯦꯁꯀ ꯄꯩꯅ ꯄꯩꯅ ꯌꯦꯡꯅꯔꯒ ꯃꯤꯠꯆꯤ ꯈꯠꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯅꯤꯇꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯔꯝꯗ ꯈꯠꯅꯕꯅꯤ, ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯠꯅꯕ ꯅꯠꯇꯦ, ꯈꯨꯗꯣꯞꯇꯨ ꯃꯍꯥꯛ ꯈꯪꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯀꯦꯁꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯗꯣꯞꯇꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯠꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯥꯀꯦꯁꯅ ꯄꯥꯏꯔꯤꯕ ꯈꯨꯗꯣꯞꯇꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯀꯦꯁꯅ ꯑꯃꯨꯛ "ꯈꯨꯗꯣꯞꯇꯨ ꯅꯪꯒꯤꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯂꯩꯕ꯭ꯔꯥ? ꯈꯨꯗꯣꯞ ꯑꯗꯨꯗꯤ ꯃꯥꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯕ ꯈꯨꯗꯣꯞꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯩ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯕꯤꯆꯥꯔ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯈꯨꯂꯥꯛꯄꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ, ꯁꯦꯜꯗ ꯂꯟ ꯊꯨꯝꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯤꯡꯊꯧꯗ ꯋꯥꯀꯠꯀꯗꯕꯁꯨ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧꯒꯤ ꯌꯥꯝꯅ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯒ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨꯗꯒꯤ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯑꯅꯤꯇꯥꯒ ꯔꯥꯀꯦꯁꯀ ꯃꯈꯣꯏꯅꯤꯁꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯃꯛ ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯨꯂꯥꯛꯄꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ ꯑꯅꯤꯇꯥ, ꯏꯕꯨꯡꯉꯣ ꯔꯥꯀꯦꯁ, ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯂꯕ ꯃꯤ ꯉꯥꯛꯇꯅꯤꯗꯣ꯫ ꯁꯦ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯋꯥ ꯑꯃꯠꯇ ꯂꯣꯠꯄ ꯂꯩꯇꯅ ꯍꯥꯏꯌꯨ꯫ ꯅꯈꯣꯏ ꯑꯅꯤꯅ ꯁꯅꯥꯁꯤ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯍꯦꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯍꯥꯏꯕꯗꯨꯗ
ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯦꯡꯕ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯔꯥꯀꯦꯁꯅ ꯍꯥꯏꯔꯛꯈꯤ, ꯈꯨꯂꯥꯛꯄ, ꯈꯨꯗꯣꯞꯁꯤ ꯑꯁꯦꯡꯕꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯈꯨꯟꯖꯔꯒ ꯄꯨꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯗꯣꯞꯁꯦ ꯄꯥꯝꯃꯟꯈꯤꯕꯗꯒꯤ ꯑꯉꯥꯡꯁꯤꯗ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯂꯧꯍꯧꯕꯅꯤ꯫ ꯑꯅꯤꯇꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯈꯨꯂꯥꯛꯄ, ꯈꯨꯗꯣꯞ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯣꯞ ꯅꯠꯇꯦ꯫ ꯏꯆꯥꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯑꯩꯁꯨ ꯁꯦꯜ ꯈꯔ ꯄꯥꯝꯕꯗꯒꯤ ꯈꯨꯗꯣꯞꯁꯦ ꯔꯥꯀꯦꯁꯇꯒꯤ ꯅꯝꯗꯅ ꯂꯧꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯗꯃꯛ ꯃꯤꯒꯤ ꯃꯄꯣꯠ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯃꯉꯣꯟꯗ ꯂꯨꯄꯥ 10 ꯄꯤꯔꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯄꯥ 10 ꯂꯧꯍꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯒ ꯈꯨꯂꯥꯛꯄ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯃꯉꯥꯏꯍꯧꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯂꯥꯛꯄꯗꯨꯕꯨ ꯊꯥꯒꯠꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯄꯥ ꯈꯨꯂꯥꯛꯄꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣ꯫ ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯂꯨꯒꯗꯧꯔꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯈꯤ, ꯆꯨꯝꯃꯤ, ꯈꯨꯗꯣꯞꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯗꯒꯤꯗꯤ ꯑꯩꯅ ꯂꯧꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯞꯁꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯅꯤ? ꯃꯔꯝ ꯑꯁꯤꯅ ꯅꯪꯁꯨ ꯈꯨꯗꯣꯞꯁꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯨꯔꯒ ꯂꯥꯛꯎ, ꯑꯗꯨꯒ ꯈꯨꯗꯣꯞꯁꯦ ꯂꯧꯕ ꯌꯥꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯃꯨꯛ ꯂꯥꯛꯂꯒ ꯈꯨꯗꯣꯞꯇꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯀꯝꯗꯧꯅꯤ? ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯗꯨꯅ ꯈꯨꯗꯣꯞꯇꯨ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯀꯔꯝꯅ ꯄ꯭ꯔꯃꯥꯟ ꯄꯤꯔꯒ ꯎꯠꯀꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯄꯨ ꯊꯥꯖꯕꯤꯌꯨ, ꯈꯨꯗꯣꯞꯇꯨ ꯇꯁꯦꯡꯅ ꯃꯥꯒꯤꯅꯤ, ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄ ꯑꯗꯨꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ, ꯇꯥꯁꯤꯟꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯅ ꯉꯝꯕꯗꯒꯤ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯂꯥꯛꯄꯗꯨ ꯁ꯭ꯌꯥꯝꯗꯥꯁ ꯀꯧꯕ ꯈꯨꯜꯗꯨꯒꯤ ꯁꯅꯥ ꯌꯥꯝꯅ ꯁꯥꯕ ꯍꯩꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛ ꯁꯦꯜ ꯌꯥꯝꯅ ꯆꯤꯜꯂꯦ, ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯨꯔꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥꯗꯨ ꯃꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯒꯦ꯫ ꯁꯅꯥꯗꯨ ꯂꯨꯄꯥ ꯀꯌꯥꯒꯤ ꯑꯣꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯂꯥꯛꯄꯅ ꯉꯁꯥꯏ ꯅꯨꯄꯥꯗꯨꯗꯒꯤ ꯃꯥꯅ ꯂꯧꯍꯧꯕ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁ꯭ꯌꯥꯝꯗꯥꯁꯅ ꯈꯨꯝꯃꯤ, ꯈꯨꯔꯥ ꯏꯕꯨꯡꯉꯣ, ꯅꯪꯉꯣꯟꯗꯕꯨ ꯍꯧꯖꯤꯛꯄꯨ ꯁꯦꯜ ꯆꯤꯟꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯅꯔꯜ ꯅꯊꯨꯝ ꯍꯥꯏꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯔꯕ ꯅꯪꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯜ ꯆꯤꯜꯂꯤꯕꯅꯣ? ꯃꯇꯝꯁꯤꯗ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯝꯃꯤ, ꯍꯦꯔꯥ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯥꯎꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃꯈꯛ ꯌꯣꯟꯒꯗꯧꯔꯤꯌꯦ꯫ ꯍꯥꯏꯔꯤꯕ ꯏꯪꯈꯣꯜꯁꯦ ꯑꯩꯅ ꯂꯩꯁꯤꯜꯍꯧꯕ ꯇꯥꯔꯦ꯫ ꯏꯪꯈꯣꯜ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯗꯨꯗ ꯏꯪꯈꯣꯜꯗꯨ ꯌꯣꯟꯒꯅꯤ ꯍꯥꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯪꯒꯤ ꯈꯨꯔꯥꯅ ꯁꯦꯜ ꯆꯤꯜꯂꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯗꯨꯒꯤ ꯁꯦꯜꯗꯨ ꯀꯣꯟꯅꯗꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯑꯁꯤꯃꯇꯪꯒ ꯌꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅ ꯌꯥꯝꯅ ꯃꯑꯣꯡ ꯃꯥꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯈꯨꯔꯥ ꯏꯕꯨꯡꯉꯣ, ꯈꯨꯔꯥꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯈꯨꯗꯣꯞꯁꯤꯒꯤ ꯃꯃꯜꯗꯤ ꯂꯨꯄꯥ 100 ꯃꯨꯛꯇꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯂꯨꯄꯥ 200ꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ꯫ ꯑꯇꯣꯞꯄ ꯀꯅꯥꯅꯣ ꯑꯃꯗ ꯍꯪꯕꯤꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯈꯨꯂꯥꯛꯄꯗꯨꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯍꯪꯂꯨꯒꯗꯧꯔꯤꯕꯅꯣ? ꯐꯔꯦ, ꯅꯍꯥꯛꯀꯤ ꯑꯔꯩꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯄꯤꯔꯛꯂꯣ, ꯑꯗꯨꯒ ꯑꯋꯥꯠꯄꯁꯤꯡꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯄꯤꯅꯔꯁꯤ꯫ ꯑꯗꯨꯒꯅꯦ, ꯋꯥ ꯑꯃꯅ, ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯅꯥ ꯌꯣꯜꯂꯝꯃꯤ ꯍꯥꯏꯕꯁꯦ ꯈꯨꯜꯁꯤꯒꯤ ꯃꯤ ꯑꯃꯠꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯨꯄꯤꯒꯤ ꯁꯅꯥ ꯐꯥꯎꯕ ꯌꯣꯟꯊꯣꯛꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦꯀꯣ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥꯅ ꯃꯍꯥꯛ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁ꯭ꯌꯥꯝꯗꯥꯁꯇꯒꯤ ꯂꯨꯄꯥ 200ꯗꯨ ꯂꯧꯔꯒ ꯈꯨꯂꯥꯛꯄꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯂꯥꯛꯄꯗꯨ ꯁ꯭ꯌꯥꯝꯗꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯉꯔꯥꯡ ꯑꯋꯥꯠꯄ ꯁꯦꯜꯁꯤꯡꯗꯨ ꯄꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯌꯥꯝꯗꯥꯁꯅ ꯃꯥꯗꯤ ꯀꯔꯤꯒꯤ ꯁꯦꯜ ꯄꯤꯒꯗꯧꯔꯤꯕ, ꯃꯥꯒꯤ ꯁꯦꯜ ꯃꯉꯣꯟꯗ ꯇꯣꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯗꯥꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯗꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯑꯃꯨꯛ ꯉꯔꯥꯡ ꯃꯥꯅ ꯄꯤꯔꯝꯕ ꯁꯅꯥꯗꯨꯒꯤ ꯁꯦꯜꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯗꯥꯁꯅ ꯈꯨꯝꯃꯤ, ꯈꯨꯔꯥ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯅꯥ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅ ꯎꯍꯧꯕꯒꯦ?
Matik saba praman piyu. Madu natragadi aihaksu nangi seldo piba ngamloy. Syamdas ki wadu taruvada khulakpadu khangsaw sauraklammi aduga lauraga hairakki. Hey Syamdas, karisu laitaba sana khara pangsa saraga hingba nangnasu singnaraklaba. Aise leibak sigi ningthaugi phamnaiba amani haibasi naha kaurabra. Hauzik ningthaugi konung yodringai nanamdo tatringai aigi waliba selsingdo yamna thunamak pirakadabani. Pare khura, aikoi nigi nungainadaba se ningthongna natragadi wayan bawaragani. Hauzik mag aikoi ni ningthaugi konungda chalasi. Asumna makhoi ni ningthaugi konung tana laklammi. Khulakpa aduna sana saba nupa adubu ningthauda akanba seirak pihange khalammi. Syamdasu masada aki tuzungba amata yaudana yamna thauna phana konung tana laklammi. Hauzik makhoi animak konung yaure. Konunggi darbarduda ningthauga loinana mantri mandol kayamarumsu tillaga leirammi. Khulakpa uvada ningthaugi bor mantri na makhoi anibu kauksillammi. Madudagidi bor mantri aduna khulakpaduda mana nupa ama puraga laklibasi karigino hangi. Khulakpa na bor mantri duda wari pumnamak liraga mana purakliba nupasi namthak tauba migi sel hatpa sana saba nupani. Magi matik saba seirak bibiyu haina haijarammi. Khulakpagi wari tu taraba matung bor mantri na Syamdasda hairiba singsi sumlabra hangi. Syamdasna amuk khulakpa aduna hairiba singsi asengba asumba ngaktani asumna yamna thauna leina khummi. Khoi anigi wadu taraba matungda ningthongna makha tarakhi. Hauzikti nakhoi anigi warisu loinamak tare. Aduna lalibase Syamdas nahakni. Nangna migi kudop laururaga sel pidaba haibase nangi asoibani. Aduna nahak hauzik sairak phangba tare ko. Nangi sairak se yamna akanba sairak amadi oiragani do. Maramdi nangna namthak tauramlibase isam samba miyoi amada natte. Kungi khulakpadani. Aduga khulakpase hauzik leibak sigi konunggi miyoi ni. Leibak ngakpa yauriba miyoi amada namthak tauba haibase nahaki yamna sauba naral amakhakni do. Matamasida Syamdas yamna thauna leina hairakhi. Iningthoibungo aina khulakpasida namthak torubagi serakto isana yana laujage. Adubu leibak asida leiriba senja thumja tauba namthak tauba huran chinthi tauba miyoi sing asibu asan mirai naidana seirak pibiba taragadi khulakpa asibusu hana seirakto pibiyu. Syamdas ki wa taraga ningthongna yamna ngakna khulakpadadi karigi seirak pigadoribano haina hangi. Tang asida Syamdasna hairammi. Iningthoibungo leibak asida khwaidagi huran chinthi tauba senja thumja tauba namthak tauba miyoi ama haiba taragadi khulakpasini. Matau karamna khulakpa aduna khunja singduda namthak tauribano konungdadi madugi wakat amata lakte haina ningthongna hairammi. Madudagidi Syamdasna haukibagi wari pumnamak liraga tahallammi. Iningthoibungo praja singasina khulakpagi mayokta wakat amata thangalaktabagi maramdi praja singna ningthaubu kibadagini do. Khulakpa sidi ningthaugi miyoini maramasina ningthaugi seirak phangani haina kibadagi thangalaktabani. Nongma aigi inakta aikhoigi khuldudagi nataba atopa khulamadagi sakhangdaba nupa amakhak aigi inakta sana sapham dukanduda laklammi. Mana thamoi sengna mahaki nupidu hauzik yamna kanna naraga leire. Mahakti sana yamna pamjaba nupini. Maramasina mana upai amata taubiyu. Magidi sana sananaba seldi matik sana yaudre haijarami. Nupadugi mataududa aina nungaitabadagi khudop amakhak sabiki. Hairiba khudop tu tasengbagidi sanagi khudop natte. Korina saba khudop ni. Mathakta sana masuna lupa khudop ni. Hek yengbada sanada sana adumak male. Yamna haiba sana saba minatragadi khandokpada khara wani. Aina nupa adugidamak hairiba khudopto lemna sabikibani. Nupa sina mayumda hankiba matamda sana khudoptu tahaure. Hairiba sana khudoptu Anitagi masana amuk khunkibani. Anitagi masadagi amuk Rakeshna sanadu lahore. Madudagidi Anita laklaga sanadu
Magi masagini piyu haina hairere. Sanadugi matangda makoina mare yetnaringai. Nupadu makoigi manakta amuk thunglareto. Makoina yetnariba sanadu mahakini haina haibada makoina amuk thajabidre. Madudagidi makoi chap saba wayan phangnabagidamag khulakpasigi manakta chatle. Khulakpasina Rakesh ka Anitaga ningthaugi sairak pigani haina kihanduna thadokre. Madugi matung khulakpasina nupa adudasu mahaksu matik saba praman tauraga khudoptu lau haiduna thadokhi. Hariba numit aduda nupa aduna aigi yumda laklammi. Aduga wari pumnamakse aingonda tamlambani. Aduga aibusu khudoptu magini haibagi sakhi sabon oibinaba haijarammi. Madudagidi aina khulakpado aigi yumda soidanamakki lakigani khanbadagi aina hanana thaurang pumnamak sillaga thamlabani. Natrabadi karisu leitaba korigi khudop asida aina karigidamak mangonda lupasani pigadoribano. Asumna Syamdasna ningthauda hairammi. Matamasida khulakpa aduna mana haijaribasing adu yumpham yaudaba aranba ngaktani haina ningthauda haijilammi. Ningthongna Syamdasta amuk onsilaklaga khulakpadu mara leire haibagi mangonda matik saba sakhi sabon leibra haina hanglammi. Syamdasti masi thokani khangbadagi mana hanana khudopki mapu nupadu konungda kaukrabani. Matamasida nupadu darbarduda sangsilaklammi. Aduga Syamdasna haribasingdu asumbani. Khungangdugi praja miyamduda wahang pawhang chathabiyu haina haijarammi. Nupaduna hariba wadu thajarammi. Khulakpadu mara leire haiba khanglammi. Khudak aduda ningthongna khulakpa adubu kaisum sangda thamnanaba yathang piki. Aduga Syamdas puna magi matik mathongna adugidamak saungna mana piraga thagatlammi. Numit adudagi hauraduna ningthongna khun khudingi magi aronba mi thadoklammi. Ningthaugi miyoising asi thabak sumna tauribra taudabara haibadu yangsillammi. Lana thabak tauramba phamnaibasing adubu sairak pirammi. Asumna khungangsing aduda amuk hanna asumbagi laingak leirammi. Masigi matungda prajasingsu maning tamna huran chinthi senja thumja leitana nungai yaifana pankhirammi. Tahan jagadoriba warisi phunga wari lairik pathokjabani soikiba lankiba yauragasu tabiriba singna ngakpigani. Thaina mamangaida moirang leibakta yang leiba kauba ningthau amakhak palammi. Ningthau asigi leimadi anini. Ahalna yangguba kauba atonbina yanghaiba kauba masanupa amamam poklammi. Yanghaibabu pokpi leima atonbidi nganta laikhidre. Maramasina ningthauna mama leitraba masa yanghaibabu khit hena luna tauwi. Masi ubada yangguba mama masado kalak kanjaubana kham thengkre. Ningthauna siraba matungda masa atonbasida ningthau khubam sinaramgadauri haibasigi wakhalda mama masado tumba chaba changdre. Kari karam tauraga manaw nupa atonbasibu manghansigi haidunata khallaga laikre. Nongma yanggubagi mamana masa anibu kauksilli aduga hairammi. Imagi pari yangguba yanghaiba nakoi animakpu tabra nama aise ahal osilakle ngasi sini khangdre hayeng sini haiba khangdre. Imana siraga imagi asiba haksangse hapnanaba misi padam ku amata nachil nanauna thaurang tauraga thammu. Sing kaduna thiyu lokta ngamthana hauba uzau amakhak yalaga nama aigi misi padam amakhak challu asumna hairammi. Mama ahal na hariba sigi maram khangdavanina yanghaibadi yare. Maramaduna mathangi numitta mamagi wagi matung inna yangguba yanghaiba masil manawdo sing karaga lokmaida hauba uzau amakhak yale. Udu tuplamdagi matamda mayambana manawda hairammi. Inaw usi tupkadaure tuplabadi singmaida ontakraga mangkragani. Aduna inawna singmaida lepu usi karanga o hairammi.
मदुदा मनाउना करी वानोदा तादा ऊना नल्लगा थवाइसी मांगलगा तोकदबदा तादा ओइना ngakhatpirau nanaw yanjarake hairami wafamsi khara ngangnaraba matung yangubana mama masagi aronba thaurang mahi yandre khanglawada yetnaba toklammi udu tuphallammi lokmaida tutahalle aduga makhoi ani singkhatlammi mata saba mafam amada ubak khairaga ku salle ku sanba loiragadi mayambana manaw hananaba saru amamuk sille mayambana hairami inaw misi padam kusi imagi haksang sangadra haibadu amuktang yengsi nangdi imaga wangba saubasu manay nang amuktang hippu iyamba yenge hairami mayambagi saru manaw na khanglawada tada aidi angangni misi mina haibadu amuktasu udri aduna asibana karam tawna hippage haibado khangde tadana amuktang hiplaga takpiyu hairami masidagidi mayambana ku manungda hiplaga takpadagi yanghaibana khulai thuna kugi makhum khumjille aduga sithek marimag hui tharaga phajille hui thaduna makhum khumjilaba kudu manaw nupa aduna turel mapal tamna chingtharaklammi aduga isingda inthakre manaw hatnaba siluba mayamba mahakna tawruba phattaba thabakki mahai phangle khanduna ku manungdagi laurakhi iyambagi ibungo iyambadi isana phatta lawsingi mahai sajare iyambana imaga tanaraga nangbu hanaba lang thaklubani haujikti iyamba langduda thure phare aigi iraibak oijarage iyambagi tawdri adu tangdi pirau masidagidi yanghaibana amuk mayambagi tawdri du ku manungda hapsin biraga ku du turelgi iselduda thadokre turel marin induna ku aduna asum tawtharakpa matamda ithai isin yaurakle ku manungdagi yangubana nungsiraba khonthangda tawdri khongduna iselga iroinana asum tawtharakhi ithai ningthau kairembagi masanupi kumjarembina turelda ising sokpa lakpa matamda tawdrigi nungsiraba khonjeldu tabaduda kadaidagi khonjelno haiduna ngaksanana leplaga yengi ngaihak yenglaba matungda turelgi isenda tapna tapna tawtharakliba ku manungdudagi thorakpa tawdrigi khonjelni haibasi khangba ngamki kumjarembi yamna ngakhi khonjeldu ngaihak tai khonjelduna kumjarembigi thamoi sumatkhre kudu laukhatlaga hangdoktuna yengbadadi yangubadu longna hiptuna khutta tawdri pairaga leirambadu ure wari wakhong pumnamak hangnare pakhang laisabi anidu asum tongna nungsinabagi lipunna punba haukhre yangubana ithai torbanda nathaiduna leiraga kumjarembiga numit khudingi unarammi wafamsi laikai miyam tanarakpadagi ningthau kairembagi nakong yaukhre ningthaudu leibak mamangda ikaibana loire nongma masanupida hangi ibema nangna numit khudingi sak insang pu puraga chalibadubu kadai waidano masanupina ipa ibungo turelgi torbanda hui amakhak hek hek lai hui aduna nasabu uraga khongbane laubane makhujinna leimaida kholaga chaning thakningbagi matau utpaduda nasana nungaitabadagi numit khudingi chak insang khara khara thadokpibani asumna khommi masagi paukumduda ithai kairembagi singnaba kokhanba ngamde nongmagi numitni ningthau kairembana moirang kage haisinaduna thokhirammi aduga chatti chatana nathairaga lotlaga laikhre kumjarembina mapa chatkre ningbadagi masabi yangkubabu mayumda pusilaga leiminnarammi mapa ningthau changlakpagi makhol tabadagi yangguba konungda changlaga payamapul ama thamliba madugi marumda lotkhre payamarumda yangguba lotli khangbadagi kairembana thangsang amakhak pairaga kota kakhatkhi payami pot aduga loinana lotlaga leiriba yanggubabu thanghai amukta mangak thabat kakkhre masabina mathwai
ꯌꯥꯡꯒꯨꯕꯅ ꯁꯤꯈ꯭ꯔꯕꯗ ꯀꯨꯝꯖꯥꯔꯦꯝꯕꯤꯒꯤ ꯃꯕꯨꯛꯇ ꯂꯩꯍꯧꯕ ꯃꯆꯥꯗꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯦ꯫ ꯀꯨꯝꯖꯥꯔꯦꯝꯕꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯗꯨꯗ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥ ꯃꯩꯁꯥ ꯈꯔꯗꯪ ꯀꯣꯛꯆꯔꯦ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯁꯔꯥꯕ ꯍꯥꯏꯅ ꯊꯣꯜꯂꯦ꯫ ꯑꯉꯥꯡꯁꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯃꯥꯒꯤ ꯃꯄꯥꯕꯨ ꯃꯕꯨꯙꯧꯅ ꯀꯔꯝ ꯇꯧꯅ ꯍꯥꯠꯈꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯃꯃꯥꯅ ꯂꯤꯔꯒ ꯃꯃꯥ ꯃꯆꯥ ꯀꯞꯃꯤꯟꯅꯈꯤ꯫ ꯀꯨꯝꯖꯥꯔꯦꯝꯕꯤꯅ ꯃꯆꯥꯗ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯄꯥꯗꯨꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯅꯤꯅ ꯅꯕꯨꯙꯧꯅ ꯅꯍꯥꯛꯄꯨꯁꯨ ꯁꯣꯏꯗꯅꯃꯛ ꯅꯨꯡꯁꯤꯔꯝꯂꯣꯏ꯫ ꯅꯪꯕꯨꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯕꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯅꯍꯥꯛ ꯅꯕꯨꯙꯧꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ", ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯁꯤ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯁꯔꯥꯕ ꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯍꯣꯏꯅꯅ ꯃꯕꯨꯙꯧꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯗꯕ ꯇꯨꯀꯠꯆꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯕꯨꯙꯧꯕꯨ ꯍꯥꯠꯇꯨꯅ ꯃꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯁꯔꯥꯕ ꯆꯥꯎ ꯁꯥꯡꯂꯛꯂꯦ, ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯀꯥꯡꯖꯩ ꯀꯥꯡꯍꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ, ꯐꯥꯅꯕꯤ ꯇꯥꯅꯕꯤ ꯃꯨꯛꯅꯥꯅ ꯆꯤꯡꯕ ꯁꯥꯟꯅꯕꯗ ꯃꯃꯥꯟꯅꯕꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯂꯦ꯫ ꯃꯆꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯎꯕꯁꯤꯗ ꯀꯨꯝꯖꯥꯔꯦꯝꯕꯤ ꯃꯄꯥꯅ ꯅꯥꯎꯀꯣꯟꯗꯕ ꯃꯆꯥꯅꯤꯀꯣ ꯈꯜꯂꯨꯕꯗ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫ ꯃꯆꯥꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯁꯑꯣꯡ ꯁꯕꯥꯟ ꯎꯕꯗꯨꯗ ꯑꯃꯨꯛꯁꯨ ꯄꯦꯟꯖꯩ꯫ ꯅꯣꯡꯃ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯁꯔꯥꯕ ꯃꯄꯨꯕꯣꯛꯅ ꯉꯥ ꯇꯥꯜꯂꯨꯁꯤ ꯍꯧꯔꯛꯄꯗꯒꯤ ꯏꯊꯥꯏ ꯇꯨꯔꯦꯜꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯃꯗ ꯉꯥ ꯐꯥꯅꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯄꯨꯕꯣꯛꯅ ꯑꯔꯨꯕ ꯏꯔꯦꯟ ꯑꯃꯗ ꯏꯟꯖꯥꯎꯗꯨ ꯍꯨꯜꯂꯤ꯫ ꯏꯟ ꯍꯨꯜꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯤꯡꯈꯠꯀꯦ ꯇꯧꯕꯗ ꯃꯄꯨꯅ ꯃꯁꯨꯗ, "ꯏꯕꯨꯡꯉꯣ, ꯏꯟꯁꯤ ꯇꯨꯔꯦꯜꯒꯤ ꯂꯩꯈꯥꯗ ꯁꯤꯡꯇꯦꯛ ꯁꯤꯡꯅꯥꯡ ꯃꯔꯛꯇ ꯄꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯆꯤꯡꯈꯠꯄ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯏꯔꯨꯞꯂꯒ ꯄꯜꯂꯤꯕꯗꯨ ꯈꯔ ꯂꯧꯊꯣꯛꯂꯨ" ꯍꯥꯏꯕꯗꯒꯤ ꯃꯁꯨꯅ ꯊꯥꯖꯕꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯟꯗꯤ ꯄꯜꯂꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨꯕꯣꯛꯅ ꯂꯧꯅꯝ ꯇꯧꯔꯒ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯊꯛꯂꯣꯝꯗ ꯐꯥꯎꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯨꯕꯣꯛꯅ ꯀꯪꯐꯥꯟꯗ ꯂꯣꯡ ꯑꯃꯈꯛ ꯄꯥꯏꯔꯒ ꯃꯥꯅ ꯐꯥꯎꯒꯠꯂꯛꯄ ꯉꯥꯏꯔꯒ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯨꯞꯊꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯐꯥꯎꯒꯠꯂꯨꯔꯦ꯫ ꯃꯄꯨꯕꯣꯛꯇꯨ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯃꯄꯨꯕꯣꯛꯅ, "ꯏꯕꯨꯡꯉꯣ, ꯏꯜꯁꯤ ꯑꯃꯨꯛꯁꯨ ꯄꯟꯈ꯭ꯔꯦ꯫ ꯍꯟꯗꯛ ꯃꯨꯛꯇꯪꯒ ꯂꯨꯞꯂꯒ ꯄꯜꯂꯤꯕꯗꯨ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯂꯨ", ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯁꯨꯅ ꯈꯨꯝꯃꯤ, "ꯏꯄꯨꯕꯣꯛ, ꯑꯩꯗꯤ ꯄꯥꯡꯒꯜ ꯍꯥꯛꯅ ꯆꯥꯎꯗ꯭ꯔꯤꯕꯅꯤꯅ ꯂꯩꯈꯥ ꯌꯧꯅ ꯏꯔꯨꯞꯄꯁꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯑꯗꯨꯅ ꯏꯄꯨꯕꯣꯛꯅ ꯑꯃꯨꯛꯇꯪ ꯂꯨꯞꯄꯤꯌꯨ." ꯃꯁꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯏꯔꯦꯝꯕ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ, ꯂꯨꯞꯄ ꯇꯥꯔꯦ꯫ ꯃꯄꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯒ ꯏꯜ ꯄꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯨ ꯅꯨꯄꯥꯅ ꯂꯣꯡꯅ ꯊꯤꯜꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯁꯨꯅ ꯃꯄꯨꯕꯨ ꯅꯝꯗꯨꯅ ꯍꯥꯠꯈꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤꯕ ꯆꯤꯡꯗꯨꯝꯗꯨꯒꯤ ꯃꯃꯤꯡ ꯄꯨꯅꯝ ꯆꯤꯡ ꯀꯧꯈꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯤꯅꯔꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯌꯥꯡꯍꯩꯕꯅ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯛꯄꯗꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯁꯤ ꯃꯌꯥꯝꯕꯅ ꯄꯣꯛꯄ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯁꯔꯥꯕꯗ ꯁꯤꯟꯅꯔꯝꯂꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯀꯨꯝꯖꯥꯔꯦꯝꯕꯤ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯌꯥꯡꯕ ꯃꯃꯥ ꯃꯆꯥꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯤꯆꯥꯁꯤꯁꯅꯨ ꯅꯤꯡꯂꯒ ꯏꯆꯥꯁꯤ ꯌꯥꯡꯒꯨꯕ ꯑꯃꯗꯤ ꯀꯥꯏꯔꯦꯝꯕ ꯑꯅꯤꯗꯤ ꯃꯈꯣꯏ ꯃꯈꯣꯏꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯗꯨꯅ ꯑꯔꯦꯝꯕꯗ ꯄꯨꯟꯁꯤ ꯀꯦꯝꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯀꯣꯡꯒꯣꯜ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯎꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯂꯥꯏꯔꯩ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯔꯨ ꯅꯣꯝꯂꯨꯔꯒ ꯐꯪꯂꯛꯄ ꯈꯔꯗꯨꯅ ꯏꯃꯨꯡ ꯊꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯕꯅ ꯊꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯃꯟꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯌꯦꯡꯂꯨꯁꯤ, ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯁꯤ꯫ ꯁꯨꯝ ꯍꯥꯏꯅ ꯇꯧꯔꯕꯗꯤ ꯍꯤꯡꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫
ꯊꯣꯏꯕꯅꯁꯨ ꯍꯣꯏ ꯏꯇꯥꯎ ꯃꯁꯤꯅꯗꯤ ꯑꯣꯏꯔꯔꯣꯏ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯀꯅꯤ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯆꯠꯁꯤꯕꯨ ꯍꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯪꯐꯩ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯪꯐꯩ ꯆꯠꯅꯕ ꯁꯦꯝ ꯁꯥꯍꯜꯂꯦ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯂꯪꯐꯩꯗ ꯄꯨꯅꯕ ꯐꯤꯔꯣꯜꯅꯆꯤꯡꯕ ꯊꯧꯔꯥꯡ ꯇꯧꯍꯜꯂꯦ ꯑꯉꯟꯕ ꯑꯌꯨꯛꯇ ꯆꯥꯎꯕ ꯇꯣꯝꯕ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯪꯐꯩ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯕꯣ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯌꯨꯝꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯆꯠꯃꯤꯟꯅꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯗ ꯊꯨꯡꯂꯔꯝꯃꯤ ꯃꯐꯝꯗꯨꯗ ꯂꯝꯕꯤ ꯁꯦꯝꯂꯝꯕ ꯀꯥꯡꯕꯨ ꯑꯃꯈꯛ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯎꯁꯤꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡ ꯀꯛꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯇꯥꯜꯂꯛꯄ ꯁꯦꯜꯗꯨ ꯐꯅ ꯌꯥꯝꯂꯦ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯔꯛꯄꯁꯨ ꯐꯅ ꯀꯨꯏꯔꯦ ꯌꯨꯝꯗ ꯊꯣꯛꯂꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯃꯨꯛ ꯆꯪꯂꯛꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯑꯍꯤꯡꯗꯨ ꯆꯥꯛ ꯉꯟꯇꯥ ꯊꯣꯡꯂꯒ ꯆꯥꯔꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟ ꯈꯥꯝꯖꯤꯟꯅꯕ ꯂꯥꯛꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯈꯛ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯆꯥꯎꯕꯒꯤ ꯄꯨꯛꯅꯤꯡꯗ ꯃꯃꯤ ꯇꯥꯈ꯭ꯔꯦ ꯆꯥꯎꯕꯅ ꯈꯜꯂꯤ ꯑꯩꯅ ꯇꯥꯟꯕꯅꯦꯗꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯔꯝ ꯂꯥꯛꯂꯝꯕ ꯃꯌꯥꯝ ꯁꯤꯡꯗꯣꯛꯈꯤꯕꯒ ꯊꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯀꯣꯟꯅꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯁꯪ ꯑꯁꯤꯁꯨ ꯁꯪꯗꯣꯟꯄꯣꯛꯅꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯀꯗꯧꯕ ꯆꯪꯂꯛꯀꯗꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯃꯔꯨꯞ ꯊꯣꯏꯕꯁꯤ ꯍꯥꯠꯇꯣꯛꯂꯒ ꯃꯥꯒꯤ ꯁꯦꯜ ꯁꯔꯨꯛꯁꯤꯁꯨ ꯑꯩꯅ ꯄꯨꯂꯞ ꯄꯨꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯐꯅꯗꯤ ꯌꯥꯝꯅꯤ ꯑꯅꯤ ꯄꯨꯟꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯐꯅ ꯌꯥꯝꯅꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞꯁꯤ ꯍꯦꯛꯇꯃꯛ ꯂꯣꯏꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕꯕꯨ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯩꯔꯦ ꯊꯣꯏꯕꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯊꯨꯞꯆꯤꯟ ꯂꯥꯛꯆꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯆꯥꯎꯕꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯅꯨꯡ ꯑꯃꯈꯛ ꯈꯨꯜꯂꯒ ꯊꯣꯏꯕꯒꯤ ꯃꯇꯨꯡꯂꯣꯝꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯤꯠ ꯃꯃꯥꯏ ꯃꯀꯣꯛꯇ ꯅꯨꯡꯗꯨꯅ ꯄꯪꯁꯨꯗ ꯁꯨꯕꯗꯒꯤ ꯊꯣꯏꯕꯗꯨ ꯈꯨꯗꯛꯇꯨꯗ ꯑꯗꯨꯝ ꯁꯤꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛ ꯃꯁꯥ ꯄꯨꯝꯕ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯂꯩꯕꯥꯛꯇ ꯂꯣꯡꯅ ꯇꯥꯔꯒ ꯂꯩꯔꯦ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯔꯨꯞꯇꯨ ꯆꯥꯅꯅ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯥꯅ ꯐꯪꯈꯤꯕ ꯁꯦꯜꯗꯨꯁꯨ ꯄꯨꯂꯞ ꯄꯥꯏꯁꯤꯜꯂꯦ ꯑꯗꯨꯒ ꯅꯣꯡ ꯉꯥꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨ ꯎꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯅꯥꯁꯨ ꯈꯪꯗꯅꯕ ꯂꯣꯈꯥꯗ ꯏꯟꯊꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯁꯪꯗꯨꯗꯒꯤ ꯄꯔꯞ ꯆꯤꯡꯊꯔꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯊꯔꯛꯂꯝꯃꯤ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯂꯣꯈꯥꯗ ꯏꯟꯊꯈꯤꯕꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯃꯐꯝ ꯑꯃꯗ ꯄꯜꯂꯒ ꯂꯩꯈ꯭ꯔꯦ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯆꯨꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯆꯦꯜꯗ ꯏꯟꯊꯔꯒ ꯇꯥꯎꯊꯍꯟꯈꯤꯒꯗꯕꯁꯨ ꯁꯛꯇꯤ ꯂꯩꯇꯦ ꯆꯥꯎꯕ ꯅꯣꯡ ꯊꯨꯞꯇꯨꯅ ꯃꯔꯨꯞꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯁꯨꯝ ꯌꯦꯡꯂꯒ ꯈꯜꯂꯤ ꯀꯅꯥꯅꯁꯨ ꯎꯔꯔꯣꯏ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ ꯎꯒꯦ ꯍꯥꯏꯅ ꯎꯔꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯥꯛꯇ ꯀꯥꯔꯤꯕ ꯀꯣꯡꯒꯣꯜꯁꯤꯡ ꯑꯁꯤꯇ ꯃꯉꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯎꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯆꯥꯎꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯎꯕꯗꯨꯗ ꯃꯇꯨ ꯃꯆꯥꯁꯤꯡꯗꯨ ꯍꯔꯥꯎꯖꯩ ꯄꯣꯠ ꯆꯩ ꯑꯣꯛꯄꯤꯔꯗꯨꯅ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯏꯁꯤꯡ ꯑꯁꯥꯕꯀ ꯂꯨꯝꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕ ꯍꯣꯠꯅꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯇꯨꯅ ꯆꯥꯎꯕ ꯆꯥꯛ ꯆꯥꯔꯦ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯑꯍꯤꯡꯗꯨꯃ ꯄꯣꯊꯥꯔꯦ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯆꯥꯎꯕ ꯂꯥꯛꯂꯦ ꯇꯥꯕꯗ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎ ꯇꯥꯅꯤꯡꯗꯨꯅ ꯍꯪꯕ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯍꯪꯉꯤ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯇꯧꯍꯧꯔꯕꯒꯦ ꯊꯣꯛꯃꯤꯟꯅꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯈꯨꯝꯃꯤ ꯏꯕꯦꯝꯃ ꯈꯪꯗꯦꯗ ꯏꯇꯥꯎꯗꯣ ꯑꯩꯅ ꯆꯠꯂꯁꯤ ꯀꯨꯏꯔꯦ ꯌꯨꯝ ꯊꯥꯗꯣꯛꯄ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯁꯤ ꯐꯅ ꯍꯥꯏꯕꯅꯤ ꯏꯇꯥꯎꯗꯣ ꯁꯨꯛꯌꯥ ꯌꯥꯗꯦ ꯁꯦꯜ ꯇꯥꯜꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯗꯧꯕ ꯃꯥꯟꯗꯦ ꯂꯥꯛꯑꯅꯤꯗ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯣ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯆꯠꯆꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤ ꯊꯥ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯆꯩꯅꯥ ꯈꯥꯡꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯈꯤ ꯅꯣꯡꯖꯨ ꯊꯥ ꯌꯧꯁꯤꯜꯂꯛꯂꯦ
ꯏꯉꯥꯒꯤ ꯅꯣꯡꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯩꯊꯔꯛꯈꯤ꯫ ꯁꯥꯎꯕꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗꯥꯔꯤꯗ ꯐꯝꯂꯒ ꯆꯨꯔꯤꯗ ꯇꯥꯔꯛꯄ ꯏꯁꯤꯡꯅ ꯀꯣꯡꯒꯣꯜ ꯃꯔꯤꯛ ꯃꯔꯤꯛ ꯑꯃꯨꯛ ꯀꯥ ꯑꯃꯨꯛ ꯃꯨꯠ ꯇꯧꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯇꯧꯏ, ꯑꯃꯨꯛꯁꯨ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯅꯨꯄꯥꯁꯤꯕꯣ ꯂꯪꯐꯩ ꯆꯠꯂꯨꯕꯗꯒꯤ ꯃꯤꯔꯣꯜ ꯑꯃ ꯇꯧꯔꯕ ꯖꯥꯠꯂꯥ ꯈꯜꯂꯤ꯫ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯌꯦꯡꯂꯕ ꯃꯇꯨꯡ ꯏꯍꯣꯡ ꯍꯣꯡꯗꯕꯗꯨꯗ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯕꯗ ꯍꯥꯏꯔꯝꯃꯤ, ꯃꯍꯣꯏ ꯃꯄꯥ, ꯖꯨꯔꯤꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯅꯣꯛ ꯍꯧꯅ ꯑꯃꯨꯛ ꯅꯣꯛ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯅ ꯎ ꯂꯥꯛꯈ꯭ꯔꯒꯗꯤ ꯉꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯍꯟꯗꯛ ꯂꯪꯐꯩ ꯆꯠꯂꯨꯕꯗꯒꯤ ꯃꯍꯣꯏ ꯄꯥꯕꯨꯡꯕꯨ ꯀꯔꯤ ꯑꯃ ꯏꯇꯧ ꯇꯧꯏ, ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯆꯥꯎꯕꯅ ꯈꯨꯝꯃꯤ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯆꯨꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯅꯣꯛꯎꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯝꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯈꯪꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯣꯛꯅꯕ ꯇꯛꯅꯕꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯨꯛꯍꯥꯏ ꯍꯥꯏꯗꯣꯛꯇꯕꯗꯒꯤꯗꯤ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯣꯛꯄꯤꯔꯅꯨ, ꯅꯪꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯇꯝꯊꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯐꯔꯦ, ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥ ꯑꯃꯠꯇ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯂꯛꯄꯗꯨꯗ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕꯕꯨ ꯅꯨꯡꯅ ꯊꯣꯝꯂꯒ ꯍꯥꯠꯄ, ꯄꯩꯁꯥ ꯂꯧꯔꯛꯄ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯣꯛꯇ ꯏꯟꯊꯕꯗ ꯀꯣꯡꯒꯣꯜ ꯎꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯂꯩꯀꯥꯏꯅ ꯆꯥꯎꯕ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯍꯥꯏꯅꯔꯛꯄꯗ ꯀꯟꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ, ꯍꯦꯔꯥ ꯏꯕꯦꯝꯃꯁꯥ, ꯉꯥꯎꯕ ꯅꯠꯇꯦꯗ, ꯃꯤ ꯑꯃꯗꯒꯤ ꯁꯦꯜ ꯃꯨꯜꯂꯨꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯁꯨꯝ ꯅꯣꯛꯆꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯋꯥꯁꯤ 2, 3 ꯑꯁꯨꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯌꯧꯈ꯭ꯔꯦ꯫ ꯆꯥꯎꯕꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯃꯨꯜꯂꯛꯄ, ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯍꯤ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ, ꯀꯣꯡꯒꯣꯜ ꯎꯔꯒ ꯆꯥꯎꯕꯅ ꯑꯉꯥꯎꯕꯗꯧꯅ ꯍꯦꯛ ꯍꯦꯛ ꯅꯣꯛꯄ, ꯋꯥꯔꯤꯁꯤꯡꯁꯤ ꯃꯊꯪ ꯃꯊꯪ ꯁꯥꯖꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯇꯕꯒ ꯆꯥꯎꯕꯅ ꯅꯣꯛꯄꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇꯨꯒꯤ ꯋꯥꯌꯦꯜ ꯃꯄꯨꯗ ꯋꯥꯀꯠꯂꯨꯔꯦ꯫ ꯆꯥꯎꯕꯕꯨ ꯋꯥꯌꯦꯜ ꯃꯄꯨꯅ ꯋꯥꯌꯦꯜꯁꯪꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯊꯣꯔꯛꯄꯗꯒꯤ ꯃꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯃꯤꯅꯝꯕ ꯊꯕꯛꯇꯤ ꯎꯠ ꯋꯥꯏꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯕ ꯌꯥꯗꯦ, ꯃꯁꯥꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯆꯔꯛꯏ ꯍꯥꯏꯅꯕꯒꯨꯝ ꯃꯔꯥꯜ ꯂꯩꯔꯕ ꯆꯥꯎꯕ ꯃꯁꯥꯒꯤ ꯃꯔꯥꯜ ꯎꯠꯊꯣꯛꯆꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤ꯫